Hagatle phone amadi thengneyaba khoibani ji yengmineyaba ado hadi nupa khadi Meitei singnoi kaidorige cookie singna mai yum thaga tale noi kaidorige tomating pangbe lakpiyo kan ma haraga phone thagat pam thengneyaba mama baba do nu pale ma ya ware mama baba kai chachi adi ohum la hange baba ai kaigumba aije laibak thidana kaigumba leigidaba thoabadi nang yumsida leigadra chakhigadra ana ma dum sigi wangni ma yam toina hange engonda khungi mama gari na thomi bidai sopane laibe tim to ai masage udi si fam mo jonu si hena laksai ne sidra na bung sa lang jidra ha si da ai genu si jadi loi nu si dai thona yam phaida ma ne na thona phai ni ma na ngasi adu to khang phone da dum ui to nong tung ning na ko kai chalamina ma kan practical la na te kaino ai level tammi je position gela solution pasi je practical taw school ni subject kaino di physics ki okay okay siya nang gid pwede sa mga kapsilo why sanas nagong why sanas kita kapsilo ai sum yaw ya da yani how you and baba wa zum yaw do ja dune ha je na baba so yani mama baba ko thokpirani pami ma ai se mama kano dai to asam dagi lakpane ko thapi mama aduga lakko se Meitei mo oirubani na ko aina Echan singsa aidi ngami makai lairi kharni jiga ko unajaram ge na aduga aidi lapna leiraga su nuksi jaba hai tar asi nong ju besili ba hotel sa hotel ko Lema ai nong na sa phone to la la phone los koi ne da na tarong re baba gitu ya. Tombiu baba.
ꯃꯌꯥꯝ ꯑꯩ ꯂꯥꯛꯆꯩꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯊꯥꯏꯗꯅꯤ ꯏꯊꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯇꯥꯡ 3ꯗ ꯂꯥꯟ ꯊꯣꯛꯄꯒ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯂꯩꯇꯕ ꯏꯅꯥꯎꯒꯤ ꯌꯨꯝꯗꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯕ ꯗꯗꯥ ꯑꯩꯈꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯒ ꯄꯨꯕꯤꯔꯛꯄꯁꯦ ꯃꯔꯝꯗꯤ ꯑꯩꯅꯁꯨ ꯃꯐꯝꯁꯦ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯣꯏꯔꯨꯕꯅꯤꯅ ꯈꯪꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯝꯃꯤ ꯃꯈꯩꯗꯤ ꯑꯩ ꯑꯗꯨꯝ ꯊꯦꯡꯅꯖꯔꯝꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯛ ꯃꯥꯏ ꯈꯪꯅꯔꯒ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯏꯆꯟ ꯈꯣꯏꯁꯦ ꯊꯦꯡꯅꯔꯒ ꯑꯋꯥꯕ ꯈꯔ ꯇꯧꯔꯤ ꯁꯔꯨꯛ ꯌꯥꯔꯨꯕ ꯑꯗꯨꯒ ꯀꯔꯤ ꯀꯧꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯑꯩꯅ ꯂꯝ ꯂꯥꯞꯅ ꯇꯥꯔꯕꯅꯤ ꯌꯥꯝ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯝ ꯑꯗꯨꯅ ꯉꯁꯤ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯥꯛꯄ ꯐꯪꯖꯔꯦ ꯑꯗꯣ ꯏꯆꯟꯁꯦ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯏꯆꯟꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯆꯍꯤꯁꯦ ꯅꯧꯕꯅꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛ 11 ꯇꯝꯃꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯏꯆꯟꯀꯣ 11 ꯇꯝꯃꯤ ꯍꯥꯏ ꯑꯗꯨꯅ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗꯨꯗꯒꯤ ꯊꯦꯡꯅꯔꯛꯄꯗ ꯃꯥꯁꯨ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯒꯨꯝ ꯇꯧꯋꯦ ꯏꯆꯟꯒꯤ ꯃꯤꯡꯁꯦ ꯀꯩ ꯀꯧꯕꯤꯕ Sanathoi. ꯁꯅꯥꯊꯣꯏ ꯌꯨꯝꯗꯤ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯏꯆꯟꯒꯤ ꯑꯩꯁꯦ ꯀꯨꯝꯕꯤꯗꯒꯤꯅꯦ ꯀꯨꯝꯕꯤꯗꯒꯤꯔꯥ ꯑꯣ ꯑꯗꯨꯒ ꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯁꯤꯗ ꯄꯥꯜꯂꯛꯄ ꯍꯣꯡꯉꯛꯄꯁꯦ ꯆꯍꯤ 4 ꯃꯄꯨꯡ ꯐꯥ ꯍꯦꯜꯂꯦ ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯔꯦꯀꯣ ꯑꯉꯥꯡ ꯃꯁꯨ ꯌꯥꯎꯔꯕ ꯌꯥꯎꯔꯦ ꯆꯍꯤ 3 ꯁꯨꯔꯦ ꯑꯩ 2019ꯗ ꯑꯣ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯦ ꯑꯉꯥꯡ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯆꯠꯈꯤꯔꯥ ꯆꯠꯇꯦ ꯑꯣ ꯂꯩꯕ꯭ꯔꯥ ꯑꯦꯛꯖꯥꯝ ꯉꯁꯤ ꯂꯣꯏꯔꯦ ꯉꯁꯤ ꯂꯣꯏꯕ ꯑꯣ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯑꯉꯥꯡꯒꯤ ꯑꯣ ꯑꯉꯥꯡꯒꯤ ꯑꯣꯏꯕ ꯁꯣꯔꯤ ꯁꯣꯔꯤ ꯑꯩꯈꯣꯏꯗꯤ ꯑꯦꯛꯖꯥꯝ ꯇꯧꯗ꯭ꯔꯤ ꯑꯣ ꯇꯧꯗ꯭ꯔꯤꯀꯣ ꯑꯗꯨꯒ ꯌꯨꯝꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕ ꯍꯧꯖꯤꯛ ꯏꯆꯟ ꯈꯣꯏꯁꯤꯗ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯕꯕꯥꯒ ꯑꯗꯨꯝ ꯃꯃꯥ ꯕꯕꯥ ꯅꯪ ꯑꯗꯩ ꯏꯆꯟꯅꯨꯄꯤ ꯑꯃꯅꯦ ꯑꯗꯩꯗꯤ ꯄꯨꯄꯨꯒ ꯑꯠꯆꯥ ꯑꯠꯆꯥ ꯄꯨꯄꯨ ꯂꯩꯔꯤꯀꯣ ꯑꯣ ꯑꯗꯨꯗꯤ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯃꯈꯛꯇꯪ ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯑꯣꯏꯗꯣꯏꯔꯥ ꯑꯣ ꯃꯥꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯝꯃꯦ 24 ꯆꯪꯉꯛꯄ ꯑꯣꯏꯗꯣꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅꯤ ꯃꯥꯒꯤꯗꯤ ꯃꯤꯡ ꯀꯩ ꯀꯧꯕ Meiraba. ꯃꯩꯔꯥꯕ ꯑꯗꯨꯒ ꯃꯩꯔꯥꯕꯁꯦ ꯌꯨꯝꯗ ꯃꯩꯔꯥꯕ ꯑꯗꯨꯝ ꯀꯧꯕ꯭ꯔꯥ ꯏꯅꯥꯎꯁꯦ ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯣ ꯍꯥꯏꯗꯤ ꯇꯥꯡ 3ꯒꯤ ꯂꯥꯟ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕꯁꯦ ꯃꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯌꯥꯎꯈꯤꯕꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯗꯥꯅ ꯌꯥꯝ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯆꯠꯇ꯭ꯔꯤꯀꯥꯟꯗꯗꯤ ꯇꯧꯗꯦ ꯃꯥ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯃꯤꯠꯀꯤꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯕ ꯍꯥꯏꯗꯤ ꯏꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯔꯥꯡ ꯇꯧꯋꯦ ꯕꯟ ꯇꯧꯋꯦꯕꯨꯗꯤ ꯈꯪꯉꯒꯁꯨ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯇꯥꯡ ꯃꯦ ꯗꯦꯠ 3ꯁꯤꯗ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯇꯧꯕ ꯈꯣꯠꯄꯁꯤꯗꯤ ꯈꯪꯗꯦꯕ ꯑꯗꯣ ꯐꯣꯟꯗ ꯊꯥꯒꯠꯂꯦ ꯐꯣꯟꯗ ꯑꯃꯗꯤ ꯊꯦꯡꯅꯩꯑꯕ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯌꯦꯡꯃꯤꯟꯅꯩꯑꯕ ꯑꯗꯣ ꯍꯥꯏꯗꯤ ꯅꯨꯄꯥ ꯍꯥꯏꯗꯤ ꯃꯩꯇꯩꯁꯤꯡ ꯅꯣꯏ ꯀꯩꯗꯧꯔꯤꯒꯦ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯌꯨꯝ ꯊꯥꯔꯒ ꯇꯥꯜꯂꯛꯑꯦ ꯅꯣꯏ ꯀꯩꯗꯧꯔꯤꯒꯦ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯂꯥꯛꯄꯤꯌꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯐꯣꯟꯗ ꯊꯥꯒꯠꯄ ꯑꯃ ꯊꯦꯡꯅꯩꯑꯕ ꯑꯗꯨ ꯊꯥꯒꯠꯄ ꯊꯦꯡꯅꯕꯁꯤꯗ ꯃꯥꯒ ꯑꯗꯩ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕ ꯏꯅꯥꯎꯅꯨꯄꯥ ꯃꯥꯒꯁꯦ ꯆꯠꯄꯅꯦꯕ ꯆꯠꯄꯁꯦ ꯃꯥ ꯑꯗꯨꯗ ꯆꯠꯄꯅꯦꯗꯤ ꯍꯥꯏꯔꯝꯗꯦ ꯍꯥꯏꯗꯤ ꯑꯩꯅ ꯃꯥꯅ ꯆꯠꯀꯦꯗꯤ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯕꯥꯅꯤ ꯌꯦꯡꯃꯤꯟꯅꯕꯁꯤꯗ ꯑꯗ ꯆꯠꯂꯨꯅ ꯏꯔꯥꯡ ꯊꯣꯛꯄꯅꯤꯅ ꯍꯥꯏꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯆꯠꯂꯨꯅꯣꯅ ꯍꯥꯏ ꯑꯗꯣ ꯃꯥ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯗꯦ ꯊꯕꯛ ꯑꯃ ꯆꯠꯄꯅꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯣ ꯊꯣꯛꯈꯤꯕꯁꯦ ꯊꯦꯡꯉꯦ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯃꯩ ꯊꯥꯜꯂꯝꯗꯦꯕ ꯍꯥꯟꯅ ꯑꯩꯅ ꯃꯥꯁꯦ ꯂꯥꯛꯄ ꯉꯥꯏꯕꯁꯤꯗ ꯕꯖꯥꯔ ꯆꯠꯁꯤꯗ ꯑꯩ ꯁꯨꯝ ꯑꯩꯈꯣꯏꯗꯤ ꯁꯤ ꯑꯗꯨꯝ ꯁꯣꯔꯣꯛꯅꯤꯗꯅ ꯁꯣꯔꯣꯛꯀꯤꯁꯤꯗ ꯑꯩꯁꯦ ꯊꯣꯛꯑꯒ ꯑꯩꯁꯨ ꯑꯉꯥꯡꯁꯦ ꯄꯣꯔꯦ ꯑꯗꯨꯝ ꯉꯥꯏꯔꯦ ꯃꯥꯁꯦ ꯂꯥꯛꯇꯦꯕ ꯃꯥ ꯂꯥꯛꯇꯕꯁꯤꯗ ꯑꯩꯅ ꯐꯣꯟꯁꯨ ꯄꯥꯏꯗꯦꯕ ꯑꯩꯗꯤ ꯑꯗ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕ ꯑꯩꯈꯣꯏ ꯁꯤ ꯃꯃꯥꯡꯗ ꯂꯩꯔꯤꯁꯦ ꯁꯤꯗꯒꯤ ꯑꯩꯅ ꯐꯣꯟ ꯂꯧꯔꯒ ꯃꯉꯣꯟꯗ ꯇꯧꯋꯦ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯦ ꯃꯥꯁꯦ ꯐꯣꯟꯁꯦ ꯄꯥꯏꯗꯦꯕ ꯑꯩꯅ 2-3ꯂꯛ ꯇꯧꯋꯦꯕ ꯐꯣꯟꯁꯦ ꯑꯗꯣ ꯃꯥꯁꯦ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦꯕ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯜꯂꯒ ꯇꯧꯔꯛꯑꯦ ꯑꯩꯅ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯗꯧꯔꯤꯒꯦ ꯀꯥꯏ ꯌꯧꯔꯛꯑꯒꯦ ꯂꯥꯛꯑꯕ꯭ꯔꯥꯅ ꯍꯪꯉꯦꯕ ꯑꯗ ꯃꯥꯅ ꯂꯥꯛꯇ꯭ꯔꯤ ꯍꯥꯏ ꯑꯩꯅ ꯀꯥꯏꯗ ꯂꯩꯕ ꯑꯗꯨꯗꯤ ꯇꯣꯔꯕꯨꯡꯗ ꯂꯩ ꯍꯥꯏ ꯑꯗꯣ ꯃꯥꯗꯤ ꯑꯣꯏꯗꯕꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦꯕ ꯇꯣꯔꯕꯨꯡꯗ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯣꯔꯕꯨꯡꯗ ꯂꯩ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗꯨꯅꯗꯤ ꯊꯥꯖꯗꯦꯕ ꯃꯥꯁꯦ ꯇꯣꯔꯕꯨꯡꯗ ꯂꯩ ꯍꯥꯏꯌꯦꯅ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝ ꯂꯥꯟꯒ ꯃꯐꯝꯗꯣ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕꯤꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯕ ꯑꯗꯣ ꯑꯣꯏꯗꯕꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦꯕ ꯃꯤ ꯑꯅꯤ ꯑꯃꯗꯤ ꯍꯥꯟꯅ ꯀꯟꯕꯤꯔꯝꯃꯦ ꯍꯥꯏꯌꯦ ꯁꯨꯝ ꯆꯥꯛꯄ ꯎꯕꯗꯨꯗ ꯃꯥꯁꯦ ꯀꯟꯅꯤꯡꯕ ꯄꯣꯛꯑꯝꯒꯅꯦꯕ ꯀꯤꯈ꯭ꯔꯕ ꯃꯥꯅ ꯑꯗꯨꯝ ꯊꯧꯅꯥ ꯄꯣꯛꯂꯛꯏꯅꯦꯕ ꯊꯧꯅꯥꯗꯤ ꯐꯩꯌꯦ ꯐꯕꯗꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯁꯥꯒꯤ ꯀꯤꯒꯟꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄꯔꯣꯝꯒꯤ ꯀꯤꯕ ꯍꯥꯏꯔꯒꯅꯤ ꯃꯥꯅ ꯀꯤꯕꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯃꯒꯨꯝꯕꯗꯗꯤ ꯀꯤꯒꯟꯗꯦꯕ ꯊꯧꯅꯥꯗꯤ ꯌꯥꯝ ꯐꯩꯌꯦꯕ
ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯥ ꯁꯤꯖꯤꯃ ꯇꯧꯔꯝꯒꯦ ꯍꯥꯏꯕꯁꯦ ꯁꯤꯖꯤꯃꯗꯤ ꯂꯣꯏꯁꯤꯜꯂꯝꯗꯅꯗꯤ ꯇꯣꯛꯇꯦ ꯍꯥꯏꯗꯤ ꯑꯃꯗꯕꯨ ꯑꯣꯏꯔꯒꯁꯨ ꯐꯕꯗꯕꯨ ꯑꯣꯏꯔꯒꯁꯨ ꯐꯠꯇꯕꯗꯕꯨ ꯑꯣꯏꯔꯒꯁꯨ ꯑꯉꯝ ꯇꯥꯟꯕ ꯌꯥꯝ ꯀꯜꯂꯦ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯐꯣꯟ ꯄꯥꯏꯔꯛꯄꯁꯤꯗ ꯑꯩꯁꯨ ꯌꯥꯝ ꯉꯥꯡꯉꯦꯀꯣ ꯃꯉꯣꯟꯗ ꯀꯩꯗꯧꯔꯤꯕ ꯑꯗꯨꯗ ꯀꯩꯗꯧꯕꯩ ꯂꯩꯔꯤꯅꯣ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯅꯪꯒꯤꯗꯤ ꯀꯅꯥꯃꯨꯛ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯇꯥꯗꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏꯔꯦ ꯑꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯅꯥ ꯀꯧꯋꯦ ꯃꯥꯅ ꯁꯅꯥ ꯅꯪ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯦ ꯅꯪ ꯇꯥꯎ ꯍꯥꯏ ꯅꯪ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ ꯁꯤꯅꯦꯕ ꯑꯩꯁꯨ ꯑꯗ ꯃꯥꯅ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯅꯪ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏ ꯑꯩꯅ ꯃꯥꯅꯦ ꯀꯩꯅꯣ ꯑꯗꯨꯝ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯃꯩꯇꯩ ꯉꯥꯛꯇꯅꯦ ꯁꯤꯗ ꯇꯧꯔꯤꯁꯦ ꯃꯤꯇꯣꯞ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯤꯌꯦ ꯑꯩꯁꯨ ꯃꯩꯇꯩ ꯃꯆꯥꯅꯦ ꯅꯪꯁꯨ ꯃꯩꯇꯩ ꯃꯆꯥꯅꯦ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪꯗ ꯄꯨꯁꯤꯜꯂꯛꯏꯅꯦꯕꯀꯣ ꯑꯁ ꯑꯩꯁꯨ ꯕ꯭ꯔꯖꯕꯥꯁꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯑꯩꯁꯨ ꯏꯅꯦ ꯑꯩꯁꯨ ꯃꯩꯇꯩꯒꯤ ꯏ ꯑꯁꯦꯡꯕꯅꯦ ꯃꯥ ꯍꯥꯏꯌꯦ ꯑꯩꯅ ꯑꯣꯏꯌꯦ ꯈꯪꯉꯦ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯃꯆꯥꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯥ ꯁꯨꯡꯇꯥ ꯇꯥꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯁꯤꯗ ꯐꯣꯜꯁꯤꯗꯀꯣ ꯑꯗꯩ ꯁꯥꯏꯠꯇꯒꯤꯀꯣ ꯏꯌꯥꯝꯕ ꯑꯁꯣꯝꯗ ꯌꯨꯝ ꯑꯃ ꯆꯥꯛꯑꯦ ꯑꯝꯇ ꯀꯜꯂꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯥꯒꯤꯑꯕ ꯑꯗ ꯑꯩꯅ ꯆꯠꯂꯨꯅꯣ ꯆꯠꯂꯨꯅꯣ ꯍꯥꯏꯗꯤ ꯃꯥ ꯍꯥꯏꯔꯝꯃꯤꯁꯦ ꯄꯨꯂꯤꯁ ꯀꯔꯤ ꯃꯌꯥꯝꯅ ꯂꯩꯀꯣ ꯂꯩꯕꯁꯤ ꯂꯣꯏꯅ ꯂꯦꯞꯄ ꯌꯦꯡꯉꯒ ꯂꯩꯌꯦꯕ ꯀꯩꯝ ꯃꯇꯦꯡ ꯄꯥꯡꯗꯦꯕ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣ ꯇꯥꯟꯕ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯗꯤ ꯑꯁꯣꯛ ꯑꯅꯥ ꯂꯩꯗꯣ ꯑꯗꯨꯝꯕ ꯀꯩꯝ ꯇꯧꯕꯤꯗꯦꯕ ꯑꯗꯣ ꯑꯩꯅ ꯆꯪꯉꯨꯅꯣ ꯂꯥꯛꯑꯣ ꯍꯥꯏ ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯗꯦ ꯑꯗꯨꯝ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯗꯩ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯦ ꯃꯥꯁꯦ ꯐꯣꯟꯁꯦ ꯄꯥꯏꯗ꯭ꯔꯦꯕ ꯑꯗꯣ ꯉꯥꯏꯍꯥꯛ ꯀꯨꯏꯗ꯭ꯔꯤ ꯑꯗꯨ ꯍꯦꯛ ꯐꯣꯟꯁꯦ ꯊꯝꯈꯤꯕꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯅꯦ ꯑꯃꯅ ꯅꯣꯡꯃꯩꯅ ꯏꯊꯥꯏꯗꯒꯤ ꯃꯩꯔꯥꯕ ꯀꯧꯕ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯔꯥꯕꯗꯨ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯏꯊꯥꯏꯗꯗꯤ ꯃꯩꯔꯥꯕ ꯀꯧꯕꯁꯦ ꯃꯥꯅ ꯍꯥꯏꯗꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯃꯥꯅ ꯑꯍꯟ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯣ ꯃꯩꯔꯥꯕ ꯀꯧꯕ ꯄꯥꯜꯂꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯩꯔꯥꯕ꯭ꯔꯥ ꯌꯨꯝꯗ ꯂꯩꯕ꯭ꯔꯥꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯕ ꯂꯥꯛꯑꯦ ꯑꯩꯅ ꯂꯩꯇꯦ ꯃꯥꯁꯨ ꯇꯣꯏꯕꯨꯡꯗ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯇꯣꯏꯕꯨꯡꯗꯅꯦ ꯄꯥꯜꯂꯦ ꯍꯥꯏꯗꯣ ꯑꯝꯇꯪ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯣ ꯑꯩꯅ ꯐꯣꯟꯁꯦ ꯇꯧꯕꯁꯦ ꯅꯨꯄꯥ ꯉꯥꯛꯇ ꯄꯥꯏꯔꯛꯑꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯗꯤ ꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯪ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥꯅ ꯍꯪꯕꯅ ꯏꯇꯩꯃ ꯑꯩꯅ ꯐꯣꯟꯁꯦ ꯈꯨꯟꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯗꯥꯗꯨꯗꯤ ꯏꯌꯥꯝꯕꯗꯨꯗꯤ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯃꯈꯣꯡꯗ ꯑꯗꯣ ꯃꯈꯣꯡꯗ ꯄꯥꯟꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯌꯦꯅ ꯍꯥꯏꯔꯦꯕ ꯑꯩꯅ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄ ꯃꯔꯨꯅ ꯄꯥꯟꯕꯅꯦ ꯐꯩꯒꯟꯗ ꯄꯥꯜꯂꯦ ꯑꯗꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯏꯇꯩꯃ ꯌꯥꯝ ꯊꯋꯥꯏ ꯋꯥꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯅ ꯊꯦꯡꯁꯨ ꯊꯦꯡꯉꯤꯀꯣ ꯑꯩꯈꯣꯏꯅ ꯆꯠꯄꯁꯦ ꯕꯕꯥꯒ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯧꯔꯒ ꯆꯠꯂꯦꯕ ꯒꯥꯔꯤ ꯑꯃ ꯋꯥꯏꯅꯔꯤꯉꯩ ꯑꯃ ꯇꯧꯔꯤꯉꯩ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯊꯦꯡꯉꯦ ꯑꯩꯈꯣꯏꯅ ꯈꯪꯕꯁꯦ ꯑꯗꯨꯝ ꯄꯨꯡ 7 ꯍꯦꯜꯂꯦ 7:30 10 ꯑꯗꯨꯃꯥꯏꯅ ꯂꯩꯔꯗꯤ ꯈꯪꯕꯅꯦꯕ ꯃꯥ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯪꯕ ꯗꯥꯏꯔꯦꯛꯁꯦ ꯉꯝꯃꯣꯏꯗꯕꯅꯤꯅꯅꯦ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯁꯤꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯃꯤꯁꯤꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯈꯟꯅꯗꯅ ꯈꯣꯠꯇꯅ ꯁꯨꯝ ꯈꯔ ꯁꯨꯝ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯕꯕꯥ ꯍꯣꯏꯅ ꯔꯤꯝꯁ ꯃꯣꯏ ꯆꯠꯈꯤꯕꯁꯦ ꯑꯩꯁꯦ ꯉꯥꯏꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯈꯪꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯂꯥꯡꯇꯛꯅꯕ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯗꯨꯝꯕꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯣꯛꯑꯦ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯑꯩꯅ ꯅꯪꯒꯜꯁꯤꯗ ꯄꯣꯔꯤꯅꯦꯕ ꯑꯗ ꯑꯩꯅ ꯄꯣꯔꯒ ꯐꯝꯕꯁꯤꯗ ꯃꯥꯁꯦ ꯀꯞꯄꯦ ꯑꯩꯅ ꯀꯞꯄꯁꯤꯗ ꯊꯥꯔꯦꯀꯣ ꯑꯗꯨꯒ ꯊꯥꯕꯁꯤꯗ ꯃꯥꯅ ꯃꯃꯤꯠꯇꯤ ꯁꯨꯡꯄꯥꯡ ꯄꯥꯡꯗꯦꯕ ꯑꯗꯨꯒ ꯃꯃꯥ ꯕꯕꯥꯗꯤꯅ ꯍꯪꯉꯦꯕ ꯑꯩꯅ ꯕꯣꯕꯣ ꯍꯣꯏꯗ ꯆꯠꯈꯤꯌꯦ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯂꯝꯕꯤꯗ ꯂꯥꯛꯑꯗꯤꯅ ꯍꯥꯏꯌꯦꯕ ꯃꯃꯥ ꯕꯕꯥꯗꯣ ꯂꯣꯏꯅ ꯄꯥꯜꯂꯦ ꯍꯥꯏ ꯃꯥ ꯌꯥꯝ ꯋꯥꯔꯦ ꯃꯃꯥ ꯕꯕꯥ ꯀꯥꯏ ꯆꯠꯈꯤꯌꯦ 2 3 ꯍꯪꯉꯦꯕ ꯃꯥꯅ ꯍꯥꯏꯗꯤ ꯁꯣꯝꯗ ꯊꯣꯛꯏꯕꯗꯨꯒ ꯑꯗꯩ ꯃꯥꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯁꯦ ꯋꯥꯕꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦꯕ ꯑꯗꯩ ꯆꯠꯈꯤꯕꯗꯨꯗ ꯄꯥꯎꯒ ꯐꯥꯎꯅꯕꯁꯨ ꯐꯪꯗꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯋꯥꯡꯈꯩꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯕꯁꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯅꯚꯥꯏꯗꯣ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯌꯦ ꯔꯤꯝꯁꯇ ꯄꯨꯈꯠꯂꯦ ꯍꯥꯏꯌꯦ ꯅꯪ ꯑꯝꯇ ꯆꯠꯂꯣ ꯑꯝꯇ ꯐꯤꯕꯝꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯝꯇ ꯌꯦꯡꯉꯣ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯍꯥꯏ ꯃꯥꯁꯦ ꯆꯠꯂꯦꯀꯣ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯣ ꯑꯩꯅ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯗ ꯏꯆꯦ ꯅꯪ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯔꯛꯀꯅꯣ ꯑꯩꯁꯨ ꯆꯠꯂꯤꯅꯦ ꯂꯝꯁꯦ ꯈꯔ ꯂꯥꯞꯅꯩꯌꯦ ꯑꯗꯨꯗꯨꯅ ꯏꯔꯥꯡꯁꯨ ꯊꯣꯛꯄꯅꯤꯅ ꯃꯆꯤ ꯏꯔꯥꯡ ꯌꯥꯝ ꯊꯣꯛꯑꯦ ꯃꯤ ꯌꯥꯝ ꯄꯨꯜꯂꯦ ꯆꯦꯛ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯅ ꯈꯣꯡꯅꯁꯨ ꯆꯠꯄꯅꯤꯅ ꯈꯔ ꯋꯥꯏꯌꯦ ꯑꯅ ꯍꯥꯏ ꯑꯩꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯕꯤꯌꯦ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯅꯣꯏꯅ ꯈꯪꯕꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ
마지 뭐지 좀 여우가 좀 마지 레이트래 버지 좀 강해 좀 강버지 애원들이 하이비드래 코시도 좀 달래 봐 미버 강해 마 레이트래 버지 또 거의 인디오 네 거의 레이카이 미 레이가이지들이 애원다 마 레이트래 버지 하이비드래 봐 아이나 거의 나 빠지 폰 따라가 항해 근데 마지 아이나 항마지 쿰데 봐 이제 바이도 그슈 떠우드리 아슈들 레이가 하이바 마나 아이나 아스파레다 두디 아이주 디 와칸제 카라잠 속만 했다브라 바타 카이디 바카담바두데 기타디 한다야바 디 파레다 아도이디 포토가 파타로 아이얌 닝닝에 하이 마나 안 타라게 하 죽다 타락다비두네 아이나 폰 떠부주 마디 수파이 파이다비네바 아이나 안데 좀 찡나비 좀 헬레바 안데 뭐 두마이 떠라 이바 마봉도 안데 니 짝키바가이두나 폰 떠라가주 아이원다 파이한다비다 거기 이때신 이때이다고 만 이때다가 파한바 모이통 머리 사나바지다 아이 좀 찡나야바 나 빠세 떠버지 마지 타락데 마지 깝디 얌다 깝페 아이 따에 마 깝바지 거의 마가 마디 마나데 응원다디 다이렉트 마가 ጸ미나바 마나바나 제이바이도 레이트레나 하나 하이 아이 도 하이디 타자바주 ngam데바 호주파우 타자드리바 그리고 낙당 마망다 파람이 하라가 저정나 속대 마 하라미네바 마나 아두가 아슈들 레이시네바 이나바나 하이지나 아이 오이드바 ngangido kaigino asengmo dum hairakpa yadrabra na ina moido ngangbieba nama ije direct oina haibado khoju haibadu ngamdi kamai haiduino kangde ma ai thajabadi thajade kaidogduino bo khangde bu nimisida aidi thajadana thokpa thogdo oibani madi laiminaramine ba hakking mamangduda duga mai laiminaramaga hai di laitre sira ba pau ta ba ji ya thajada ba pok bai tare ai ma har ko sira jira kai ga khan ba ga yawe ba wa khan ji mana hairamba adi mamangda engonda yamna aina sawbagumba aina sawradi aina waroradi ma engonda yam theme yamna aina adi yamna thembiba yamna phadabiba adumba yam oy aduga mana engonda ma lei kangi jido ko ma ni noni adi maina noni ka wa di kangi jida mana engonda hain sana nang ai kaigumba aije laibak thidana kaigumba leigidaba thoabadi nang yumsida leigadra chakhigadra ana ma dum sigi wangidi ma yam toina hange engonda ano aina kaidobagi chattuino khoibani pulop leiminai jidi nang dumai tobuju yaroi dum leiminagadabane ma hoi leibudi leiminagani ado orogoju kaigumba leigidaba thoabadi ana haaba ado mana hadi wasakale aitare sengna mana wasale aiju dum wase maju wase mana hai aina kaigumba leigidaba thoklabaju nangdi yam nungaina ani yam nungaina thambini hai mana khoi sagai jidagi aina hena yam nungaina thambini na mana hai yam toina adu dadi ma aina hai nang leitraga ai kamai nungai doino adi paisa nam leiragazu sana lupa leiragazu adi momon mino no na leiba badudi oraroi sana lupa nam leibado adi pamde adi nang leminabado pame na hai koi badi khadei go adum khanaba chainaba dum leminaba ni adum ngangnei khanei ado ai nomo phawai pam chatte nomo phaw ai pamda ai nupana du tawre ai ai inim ikola dumai tawre ai gonda ai nongbo haide duga khana chena ba yarju ai nongbo bo chatte yam pai he chidi ai je yum pala bane ba ai je yumji da lai bane yumji gi awa nungai ta a oirurage mogi mateng pangage mogi saba tawrage ana lai ne ba ado ai chachu chaloi chatte ha be wa khonju khande duga ai gi laminari ba ko ai gi family lai ko ai family lairina ai bu junuk sibibam chageba ai ai pura bazi laitre ko ai pura bazi laitre banina ai ichu lairi ko adi imong nupi lairi ko habagi tum bazu khara khalaninge adi nuksina dana laiba amaga da yengthi kana ga laiba dum badudi pamde
ꯃꯤ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦꯀꯣ ꯁꯦ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯊꯣꯛꯏꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤ ꯄꯥꯝꯖꯗꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯑꯩ ꯑꯉꯥꯡꯅꯦ ꯑꯩ ꯆꯍꯤ 12 ꯁꯨꯕꯗ ꯉꯥꯏꯔꯦ 12 ꯑꯗꯣ ꯑꯩ ꯏꯁꯥꯒꯤꯗꯃꯛꯇꯗꯤ ꯑꯩ ꯅꯨꯡꯉꯥꯏꯈꯤꯕ ꯊꯤꯕ ꯌꯥꯏꯑꯕ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯑꯗꯨꯗ ꯂꯩꯇ꯭ꯔꯦ ꯈꯪꯕꯗꯣ ꯑꯗꯩ ꯗꯦꯠ ꯕꯣꯗꯤ ꯑꯗꯨꯝ ꯄꯨꯊꯔꯛꯑꯕ ꯄꯨꯊꯔꯛꯇꯦ ꯂꯧꯗꯦ ꯃꯁꯥ ꯑꯩꯈꯣꯏ ꯂꯧꯕꯤꯔꯣꯏꯅ ꯂꯧꯗꯦ ꯃꯦ ꯗꯦꯠ 3ꯗ ꯂꯩꯇꯕꯅꯦ ꯑꯗꯨꯒ ꯃꯦꯒꯤ ꯗꯦꯠ 3ꯁꯦ ꯀꯥꯂꯦꯟꯒꯤ 16ꯅꯤ ꯄꯥꯟꯕꯅꯦ ꯑꯗꯨꯒ ꯃꯥ ꯂꯧꯕ ꯅꯨꯃꯤꯠꯁꯤꯅ ꯏꯉꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯃꯥ ꯂꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯃꯁꯛ ꯌꯦꯡꯕ ꯆꯠꯂꯦ ꯃꯣꯛꯇ ꯃꯁꯛ ꯌꯦꯡꯕ ꯆꯠꯂꯦ ꯃꯣꯛꯁꯤꯗꯒꯤ ꯃꯥꯁꯦ ꯆꯤꯡꯊꯣꯔꯛꯄꯁꯦ ꯃꯥꯁꯦ ꯍꯤꯞꯄꯒ ꯍꯥꯏꯗꯤ ꯃꯃꯤꯠꯁꯦ ꯄꯥꯡꯉꯤ ꯁ꯭ꯋꯥꯏ ꯁꯨꯏꯒꯥꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯥꯝꯗꯦꯛꯄꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯏ ꯐꯤꯕꯝ ꯀꯩꯝ ꯁꯣꯛꯄ ꯈꯣꯠꯄ ꯍꯥꯏꯗꯤ ꯐꯅ ꯀꯨꯏꯅ ꯊꯝꯃꯛꯑꯒꯁꯨ ꯄꯠꯊ ꯄꯨꯝꯊꯕ ꯑꯗꯨꯗꯤ ꯇꯧꯗꯦ ꯑꯗꯣ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪꯗꯤ ꯁꯣꯛꯑꯦ ꯁ꯭ꯋꯥꯏꯁꯦ ꯃꯥꯏ ꯈꯖꯥꯏꯒꯤ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯀꯣꯔꯒꯦꯠ ꯇꯩꯕꯒꯤꯒꯨꯝꯕꯅꯦꯗꯤ ꯍꯥꯏ ꯑꯗꯣ ꯁ꯭ꯋꯥꯏꯗꯤ ꯁꯣꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯠꯁꯦ ꯐꯨꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩ ꯁꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯃꯍꯥꯁꯤꯁꯨꯀꯣ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯁꯦ ꯆꯤꯡꯊꯣꯔꯛꯄꯁꯦ ꯃꯥꯁꯦ ꯃꯣꯛꯁꯤꯗꯒꯤ ꯁꯤꯔ ꯆꯤꯡꯊꯣꯔꯛꯏꯅꯤꯗꯅ ꯍꯥꯏꯗꯤ ꯑꯩꯅ ꯗꯥꯏꯔꯦꯛ ꯍꯥꯏꯗꯤ ꯑꯩꯅ ꯎꯕꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯃꯥꯁꯦ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯗꯅꯦ ꯌꯥꯝꯅ ꯁꯣꯛ ꯆꯠꯄ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗ ꯂꯩꯔꯝꯃꯒ ꯅꯨꯃꯤꯠꯇꯨꯒ ꯑꯗꯨꯒ ꯂꯥꯎꯊꯣꯛꯄ ꯇꯧꯔꯤꯁꯦ ꯀꯩꯅꯣꯅꯦ ꯅꯉꯣꯟꯗ ꯑꯩ ꯇꯔꯪ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯕ ꯀꯩꯅꯣ ꯃꯥ ꯇꯧꯔꯝꯃꯤꯁꯤꯕꯣ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯝꯃꯤꯅꯣ ꯁꯤꯕꯣ ꯑꯩꯅ ꯃꯪ ꯑꯣꯏꯔꯝꯃꯗꯤ ꯐꯔꯤꯗ ꯑꯩꯁꯦ ꯃꯪ ꯑꯝꯇꯗꯤ ꯑꯣꯏꯕꯤꯔꯝꯃꯣ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯁꯦ ꯃꯥꯏꯁꯤꯗꯒꯁꯦ ꯀꯩꯅꯣ ꯊꯥꯖꯤꯟꯖꯩꯅꯦꯕꯀꯣ ꯑꯩꯁꯦ ꯃꯪ ꯑꯝꯇ ꯑꯣꯏꯕꯤꯔꯝꯃꯣꯅ ꯑꯗꯣ ꯂꯥꯏꯕꯛꯇꯗꯤ ꯑꯗꯨꯝ ꯇꯝꯃꯝꯗꯦ ꯑꯗꯨꯝ ꯑꯁꯦꯡꯕ ꯑꯗꯨꯝ ꯑꯣꯏꯔꯝꯃꯦ ꯅꯣꯡꯃꯩꯗ ꯃꯈꯣꯡꯗ ꯈꯛꯇ ꯄꯥꯜꯂꯝꯃꯤꯅ ꯈꯪꯉꯝꯃ ꯑꯗꯨ ꯐꯩꯒꯟꯗ ꯌꯦꯠꯂꯣꯝꯒꯤ ꯐꯩꯒꯟꯗ ꯄꯥꯟꯕꯅꯦ ꯑꯣꯏꯗꯅ ꯑꯗꯣ ꯃꯥꯏ ꯀꯩꯅꯣ ꯁꯔꯨ ꯀꯥꯏ ꯍꯥꯏꯌꯦ ꯏ ꯆꯠꯄ ꯌꯥꯝ ꯍꯦꯟꯃꯟꯕꯒꯤꯅꯦ ꯍꯥꯏ ꯑꯗꯨꯝ ꯇꯞꯅ ꯁꯨꯝ ꯄꯥꯎ ꯐꯪꯉꯛꯄꯩ ꯋꯥ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯗꯤ ꯈꯪꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯏꯗꯤ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯩꯗꯤ ꯃꯥꯒ ꯗꯥꯏꯔꯦꯛ ꯊꯦꯡꯅꯕ ꯃꯤ ꯌꯥꯎꯋꯦꯕ ꯑꯗꯩ ꯗꯥꯏꯔꯦꯛ ꯍꯥꯏꯗꯤ ꯃꯥ ꯁꯣꯛꯑꯒ ꯇꯥꯗꯅ ꯂꯩꯕꯗ ꯆꯤꯡꯊꯣꯛꯄꯤꯔꯝꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯃꯥ ꯂꯥꯛꯑꯒ ꯁꯤꯗ ꯂꯥꯛꯑꯒ ꯏꯇꯩꯃ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯊꯥꯗꯣꯛꯑꯝꯕꯒꯤꯅꯤꯀோ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯀꯥꯏ ꯑꯗꯨꯝꯕ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯋꯦꯕ ꯃꯥꯅ ꯑꯁ ꯏꯌꯥꯝꯕ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯁꯣꯛꯇꯅ ꯂꯩꯔꯕꯅꯦ ꯏꯌꯥꯝꯕꯗꯤ ꯀꯩꯝ ꯇꯧꯕ ꯅꯠꯇꯦ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯁꯤꯒꯦ ꯁꯤꯖꯍꯧꯗꯅ ꯏꯌꯥꯝꯕ ꯍꯣꯏ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯌꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯑꯗꯨ ꯆꯦꯜꯂꯝꯗꯕꯤꯗ ꯃꯥꯗꯣ ꯑꯩꯅ ꯆꯤꯡꯊꯣꯛꯄꯤꯔꯝꯃꯗꯤꯀꯣ ꯏꯇꯩꯃ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯣꯏꯀꯣ ꯀꯥꯏ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯤ ꯄꯦꯟꯗꯕ ꯃꯣꯏꯗꯁꯨꯀꯣ ꯃꯣꯏꯅ ꯆꯤꯡꯊꯣꯛꯅꯕꯅꯦꯅ ꯑꯗꯨꯒ ꯃꯥꯅ ꯃꯁꯥꯒꯤ ꯈꯟꯗꯕꯤꯗ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯥ ꯈꯛꯇ ꯁꯣꯛꯏꯅꯤꯀꯣ ꯃꯣꯏꯗꯤ ꯁꯣꯛꯇꯦ ꯍꯥꯏꯅ ꯇꯧꯕꯁꯦ ꯑꯁ ꯃꯥꯒꯤ ꯑꯅꯤ ꯊꯧꯅꯥꯗꯨꯗꯤ ꯑꯁꯦꯡꯕ ꯃꯣꯏꯔꯥꯡꯗꯒꯤ ꯌꯥꯝ ꯑꯃꯒ ꯁꯣꯛꯑꯦ ꯌꯥꯝ ꯊꯥꯖꯗꯕ ꯊꯧꯗꯣꯛꯅꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯎꯅꯔꯝꯃꯒ ꯇꯧꯕꯁꯦ ꯂꯣꯏꯅꯃꯛꯀꯤ ꯋꯥꯔꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯂꯧꯔꯛꯄꯁꯦ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤꯁꯦ ꯃꯈꯜ ꯑꯗꯨꯒ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯅꯁꯨ ꯑꯉꯥꯡ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯊꯦꯡꯅꯕꯁꯦ ꯉꯁꯤ ꯅꯪꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯑꯗꯨꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯝ ꯂꯩ ꯁꯔꯀꯥꯔꯗꯒꯤ ꯔꯣꯝꯗꯒꯤ ꯀꯩꯒꯨꯝꯕ ꯃꯇꯦꯡ ꯐꯪꯕ꯭ꯔꯥ ꯐꯪꯉꯦ ꯐꯪꯉꯦ ꯑꯗꯨꯝ ꯁꯦꯟꯐꯝ ꯐꯪꯕꯗꯣ ꯐꯪꯕ꯭ꯔꯥ ꯂꯥꯛ 10ꯒꯤꯗꯤ ꯐꯪꯕ꯭ꯔꯥ ꯐꯪꯉꯦ 18ꯅꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕꯤ ꯌꯦꯡꯕꯤꯕ꯭ꯔꯥ ꯑꯗꯣ ꯑꯉꯥꯡꯒꯤꯗꯤ ꯀꯩꯀꯥ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁꯀꯨꯝꯕ ꯊꯥꯗ ꯐꯪꯕꯤꯅꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯕ꯭ꯔꯥ ꯊꯥꯗ ꯐꯪꯕꯒꯤ ꯐꯪꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯐꯪꯗ꯭ꯔꯤꯀꯣ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯍꯧꯖꯤꯛ ꯇꯝꯃꯤꯁꯦ ꯃꯥ ꯐ꯭ꯔꯤꯗ ꯇꯝꯃꯤꯅꯦꯕ ꯑꯗꯣ ꯑꯉꯥꯡꯒꯤ ꯈ꯭ꯔꯣꯁ ꯑꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯇ꯭ꯔꯁꯇꯒꯤꯀꯣ ꯂꯨꯄꯥ 3,000-4,000ꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯌꯥꯝ ꯐꯩ ꯌꯥꯝ ꯄꯥꯡꯕꯤꯔꯛꯑꯦ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯃ ꯃꯥꯁꯦ ꯁꯤꯂꯣꯡꯗ ꯂꯩ ꯍꯥꯏ ꯑꯗꯣ ꯃꯥ ꯏꯃꯥ ꯇ꯭ꯔꯁꯀꯤ ꯎꯃꯥꯀꯥꯟꯇꯗꯣ ꯈꯪꯕ꯭ꯔꯥ ꯃꯣꯏꯅ ꯇꯧꯔꯒ ꯌꯥꯝ ꯐꯕꯅꯦ ꯗꯗꯥꯗꯣ ꯃꯣꯏ ꯇ꯭ꯔꯁꯇꯨ ꯌꯥꯝ ꯐꯕꯅꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ 3,000 ꯌꯥꯝ ꯄꯥꯡꯕꯤꯔꯛꯑꯦ ꯐꯩ ꯌꯥꯝ ꯐꯩ ꯉꯔꯥꯡ ꯇꯥꯡ 1 ꯅꯠꯇ꯭ꯔꯒ ꯗꯦꯠ 3-4 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯦ ꯍꯟꯗꯛ ꯊꯥꯒꯤꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯆꯨꯝꯃꯦ
ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯍꯣꯏ ꯑꯊꯧꯕ ꯉꯥꯛꯇꯅꯦ ꯏꯅꯥꯎꯗꯨꯒꯤ ꯋꯥꯔꯤ ꯇꯥꯕꯗꯁꯨ ꯈꯪꯉꯦ ꯃꯥꯏ ꯁꯣꯏꯕ ꯑꯗꯨꯗꯣ ꯆꯤꯡꯊꯣꯛꯍꯟꯗꯕꯤꯗ ꯃꯣꯏ ꯁꯣꯛꯈ꯭ꯔꯅꯤ ꯍꯥꯏꯅ ꯆꯠꯍꯟꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯒꯤ ꯑꯁꯦꯡꯕ ꯊꯧꯅꯥ ꯂꯩꯕ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯏꯆꯟꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯁꯔꯀꯥꯔꯅ ꯌꯦꯡꯕꯤꯔꯝꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯣ ꯑꯇꯩꯁꯨ ꯑꯋꯥꯕ ꯏꯆꯟ ꯃꯌꯥꯝ ꯂꯩ ꯃꯣꯏꯒꯤꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯒ ꯐꯪꯐꯝ ꯊꯣꯛꯄ ꯈꯔꯇꯪ ꯐꯪꯖꯍꯟꯅꯤꯡꯉꯦ ꯑꯩꯅꯁꯨꯀꯣ ꯑꯩꯅꯗꯤ ꯆꯠꯂꯛꯑꯕꯅꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯌꯥꯎꯔꯛꯄꯗ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯈꯪꯅꯕ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯈꯔꯇꯪ ꯐꯪꯕꯗꯣ ꯏꯃꯨꯡꯒꯤ ꯑꯋꯥꯕꯈꯩꯁꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯆꯪꯉꯒ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇꯅꯦꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯉꯥꯡꯁꯤꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦꯕ ꯑꯅꯤꯀꯣ ꯑꯍꯨꯝꯀꯣ ꯑꯍꯨꯝ ꯃꯈꯥꯏ ꯑꯠꯆꯥ ꯃꯥꯏ ꯑꯉꯥꯡꯁꯤꯗꯤ ꯌꯥꯝ ꯄꯤꯛꯏ ꯂꯣꯏꯅꯃꯛꯀꯤ ꯑꯉꯥꯡꯁꯤ ꯌꯥꯝ ꯄꯤꯛꯅꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯍꯧꯖꯤꯛ ꯅꯪꯒꯤ ꯇꯝꯃꯤꯗꯨꯗꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯗꯤ ꯌꯦꯡꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ 11 ꯇꯝꯖꯔꯤꯁꯦ 11 ꯇꯝꯃꯤꯁꯦ ꯌꯥꯝ ꯐꯩꯅꯦ ꯅꯪꯅ ꯑꯃꯨꯛꯀ ꯍꯣꯠꯅꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡ ꯊꯥꯅ ꯆꯠꯂꯤꯗꯣ ꯌꯥꯝ ꯐꯩ ꯁꯤꯗꯤ ꯀꯩꯅꯣ ꯂꯥꯛꯇꯦ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯇꯧꯕꯅꯦ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤꯀꯣ ꯑꯩ ꯗ꯭ꯔꯦꯁ ꯀꯩꯀꯩ ꯂꯩꯕ ꯑꯗꯨꯝ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯇꯧꯋꯦ ꯂꯥꯏꯔꯤꯛ ꯀꯩꯀꯩ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝ ꯆꯠꯄꯒꯤ ꯕꯔꯥ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒ ꯍꯣꯇꯦꯜꯁꯨ ꯇꯧꯕꯒꯨꯝꯕ ꯇꯧꯋꯦꯀꯣ ꯍꯣꯇꯦꯜꯁꯦ ꯃꯃꯥꯈꯣꯏ ꯇꯧꯋꯤꯔꯥ ꯃꯃꯥꯒ ꯕꯕꯥꯒ ꯅꯪꯒ ꯍꯧꯖꯤꯛ ꯅꯅꯥꯎꯅꯨꯄꯤ ꯏꯆꯟꯅꯨꯄꯤ ꯍꯥꯏꯔ ꯏꯅꯥꯎꯅꯨꯄꯤ ꯏꯅꯥꯎꯅꯨꯄꯤꯒ ꯄꯨꯄꯨꯒ ꯃꯥꯗꯤ ꯀꯩ ꯇꯧꯔꯤ ꯃꯥ ꯁ꯭ꯀꯨꯜ ꯀꯥꯔꯤ ꯀ꯭ꯂꯥꯁ 7 8 ꯃꯥꯁꯨ ꯄꯤꯛꯏꯅꯦꯀꯣ ꯃꯥ ꯀ꯭ꯂꯥꯁ 8 ꯀꯥꯏ ꯑꯗꯨꯅꯤ ꯅꯪꯒꯤ ꯌꯦꯡꯉꯨ ꯏꯅꯥꯎꯅꯁꯨ ꯍꯥꯏꯔꯝꯕꯗꯣ ꯃꯥ ꯂꯩꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯥꯏꯅ ꯁꯤ ꯑꯩꯅꯁꯨ ꯉꯁꯤ ꯂꯥꯛꯏꯁꯤꯅꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯅ ꯈꯪꯉꯝꯗꯕꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄꯅꯤ ꯅꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯁꯦ ꯑꯃꯨꯛꯗꯩ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯣꯏ ꯄꯥꯏꯅꯕ ꯑꯗꯨꯒ ꯅꯪꯁꯨ ꯅꯕꯨꯡ ꯑꯃ ꯐꯪꯉꯦꯅ ꯈꯜꯂꯨꯀꯣ ꯑꯩ ꯂꯥꯛꯏꯁꯦ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕ ꯑꯋꯥꯕꯗꯣ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯒꯦ ꯍꯥꯏꯅ ꯀꯣꯆꯤꯡ ꯀꯌꯥ ꯊꯤꯗꯅ ꯗꯗꯥ ꯑꯩꯈꯣꯏꯒ ꯂꯥꯛꯏ ꯅꯠꯇ꯭ꯔꯗꯤ ꯈꯪꯉꯣꯏꯕ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯗ ꯃꯤ ꯅꯨꯡꯉꯥꯏꯕꯩ ꯋꯥꯗꯤ ꯅꯨꯡꯉꯥꯏ ꯄꯣꯠꯇꯦꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯋꯥꯔꯤꯈꯩꯁꯦ ꯇꯥꯕꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯄꯤꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯉꯥꯡꯁꯤꯒꯤ ꯈꯜꯂꯒ ꯀꯣ ꯃꯃꯥꯡ ꯊꯥꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯝꯅꯔꯒ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯥꯒꯠꯅꯕ ꯇꯧꯁꯦ ꯃꯥꯅꯁꯨ ꯄꯥꯝꯃꯝꯒꯗꯕꯗꯣ ꯑꯗꯨꯅꯤ ꯊꯧꯅꯥꯗꯤ ꯌꯥꯝ ꯂꯩ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯌꯥꯝ ꯑꯩꯉꯣꯟꯗ ꯐꯥꯎꯗ ꯍꯥꯏꯗꯤ ꯃꯥꯏ ꯃꯁꯥꯏ ꯁꯣꯛꯑꯒ ꯃꯥꯅ ꯃꯣꯏꯅ ꯆꯤꯡꯊꯣꯛꯄ ꯌꯥꯔꯕ ꯐꯥꯎꯗ ꯆꯤꯡꯊꯣꯛꯄꯤꯔꯝꯃꯒꯗꯤ ꯍꯥꯏꯗꯣ ꯃꯥꯏ ꯂꯥꯏꯕꯛꯇꯁꯨ ꯂꯩꯇꯕꯩꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ ꯅꯪꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯈꯜꯂꯝꯃꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯒ ꯇꯥꯕꯗꯣ ꯅꯕꯨꯡꯅ ꯇꯥꯔ ꯂꯩꯔꯦꯗꯅ ꯑꯩꯁꯦ ꯈꯨꯠꯇꯤ ꯈꯣꯡꯇꯤ ꯌꯥꯜꯂ ꯇꯩꯅꯦ ꯏꯪ ꯆꯥꯀꯥꯟꯗ ꯑꯩꯁꯦ ꯃꯪ ꯌꯥꯝ ꯑꯣꯏꯍꯟꯅꯤꯡꯉꯤ ꯅꯪꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯦ ꯇꯧꯏ ꯁꯤꯛꯇ ꯃꯤꯠ ꯎꯏꯁꯤꯟꯕꯐꯥꯎ ꯉꯥꯏꯍꯥꯛꯇꯪ ꯃꯤꯠ ꯄꯥꯡꯉꯀꯥꯟꯗ ꯑꯗꯨꯝ ꯃꯪ ꯑꯣꯏꯔꯝꯗꯦ ꯆꯠꯈ꯭ꯔꯦ ꯇꯥꯏꯕꯪꯗꯤ ꯑꯣꯏ ꯂꯩꯔꯝꯃꯦꯅ ꯃꯪꯁꯤ ꯌꯥꯝ ꯑꯣꯏꯍꯟꯅꯤꯡꯈꯤꯗꯅ ꯃꯪ ꯑꯣꯏꯔꯝꯃꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯕꯕꯥꯅ ꯀꯩ ꯄꯣꯔꯛꯏꯅꯣ ꯕꯕꯥ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏ ꯕꯕꯥ ꯅꯪ ꯀꯩ ꯄꯣꯔꯛꯏꯅꯣ ꯕꯕꯥ ꯀꯩ ꯄꯣꯔꯛꯏꯅꯣ ꯕꯕꯥ ꯑꯁ ꯕꯕꯥ ꯌꯥꯏ ꯑꯩ ꯉꯁꯤ ꯏꯊꯥꯏꯗꯁꯨ ꯏꯆꯟꯅꯨꯄꯤ ꯑꯃ ꯐꯪꯉꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯟ ꯑꯃ ꯐꯪꯉꯦ ꯆꯍꯤꯁꯨ ꯄꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯂꯩ ꯅꯪ ꯇꯧꯅ ꯏꯆꯟ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕ ꯃꯣꯏ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯣꯟꯁꯤꯜꯂ ꯊꯝꯃꯤꯅꯤꯅ ꯅꯪꯁꯨ ꯄꯥꯔꯇꯤꯗ ꯌꯥꯎꯔꯦ ꯁꯦ ꯅꯪ ꯊꯛꯀꯗꯕꯅꯤ ꯑꯩꯅ ꯄꯤꯊꯩ ꯅꯕꯨꯡꯅ ꯄꯤꯊꯛꯇ ꯅꯪ ꯋꯥꯔꯧꯗꯣꯏꯅꯦ ꯅꯠꯇꯦ ꯑꯩꯅ ꯄꯤꯔꯤꯁꯦ ꯅꯨꯡꯁꯤꯅ ꯊꯛꯄꯤꯌꯨꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨ ꯃꯃꯥ ꯅꯆꯥ ꯅꯨꯄꯥꯅ ꯂꯥꯛꯏꯁꯦ ꯃꯃꯥ ꯑꯩꯈꯣꯏꯕꯨ ꯎꯅꯖꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ ꯂꯝ ꯂꯥꯞꯇꯩ ꯂꯥꯛꯏꯁꯦ ꯏꯆꯥꯁꯤꯡꯗꯨꯅ ꯏꯅꯥꯎꯁꯤꯡꯗꯨꯅ ꯑꯁꯨꯛ ꯊꯧꯅꯥ ꯐꯩ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯉꯝꯃꯤ ꯁꯨꯡꯀꯤ ꯀꯤꯗꯦ ꯑꯩꯁꯦ ꯅꯨꯄꯥ ꯃꯇꯣꯝꯇꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯥꯅꯗꯤ ꯅꯨꯡꯁꯤꯖꯅ ꯍꯥꯏꯗꯣꯏꯅꯤ ꯂꯣꯏꯅꯃꯛꯅ ꯂꯥꯟꯅ ꯍꯥꯏꯖꯗꯤ ꯀꯤꯗꯅꯀꯣ ꯑꯁꯤ ꯅꯥꯏ ꯉꯥꯛꯇ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯥꯅ ꯆꯠꯄ ꯉꯝꯕ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯑꯊꯧꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯅ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯒ ꯏꯃꯥ ꯑꯣꯏꯕꯁꯤꯡꯅ
loiꯅꯃꯛ ꯏꯃꯥꯁꯤꯡꯁꯦ ꯑꯩꯅ ꯎꯅꯔ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯥ ꯂꯣꯏꯅ ꯑꯃꯨꯛ ꯃꯥꯡꯅꯔꯤꯁꯦ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤ ꯏꯁꯥꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜꯁꯤꯒꯤ ꯅꯠꯇꯦꯕ ꯀꯪꯂꯩꯄꯥꯛ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯊꯋꯥꯏ ꯊꯥꯖꯔꯤꯁꯦ ꯑꯗꯨꯅ ꯑꯊꯧꯕꯅꯤ ꯃꯃꯥꯒꯤ ꯏꯆꯥꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯃꯥ ꯑꯩ ꯎꯕꯗ ꯈꯪꯉꯦ ꯃꯃꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯏꯆꯟꯁꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯥꯏ ꯑꯉꯥꯡ ꯎꯕ ꯀꯥꯟꯗꯁꯨ ꯅꯨꯡꯁꯤ ꯁꯤ ꯀꯅꯥꯅ ꯑꯩꯈꯣꯏ ꯐꯥꯎ ꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯑꯒꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯅꯗꯕ ꯁꯨꯡꯈꯪ ꯈꯪꯅꯗꯕ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯄꯣꯛꯑꯒꯗꯤ ꯏꯆꯟꯁꯦ ꯎꯕꯗ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯕꯅꯤꯕ ꯑꯗꯨꯅ ꯃꯃꯥꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯃꯃꯥ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ ꯑꯩ ꯁꯤ ꯌꯧꯔꯛꯏꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯑꯗꯨ ꯇꯧꯕꯤꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯑꯗꯨꯒ ꯌꯦꯡꯗꯣꯏꯅꯤ ꯏꯆꯟ ꯏꯆꯥ ꯉꯥꯛꯇꯅꯦ ꯌꯦꯡꯗꯣꯏꯅꯤ ꯂꯣꯏ ꯌꯦꯡꯗꯣꯏꯅꯤ ꯏꯆꯟ ꯏꯆꯥ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯩꯗꯤ ꯊꯑꯣꯏꯅ ꯎꯅꯖꯕ ꯂꯥꯛꯀꯦꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯎꯅꯕ ꯐꯪꯉꯒ ꯀꯔꯤꯝ ꯈꯜꯂꯨꯁꯦ ꯅꯪ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯅꯪꯅ ꯈ꯭ꯋꯥꯏ ꯑꯉꯥꯡꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯋꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯀꯪꯂꯩꯄꯥꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯁꯨ ꯅꯕꯨꯡꯁꯨ ꯑꯗꯨꯝ ꯅꯣꯏ ꯃꯌꯥꯝꯁꯨ ꯎꯅꯕ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯑꯁꯥꯝꯗ ꯗꯗꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯆꯥꯎꯊꯣꯛꯅ ꯂꯩꯌꯣ ꯃꯥꯅ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥ ꯌꯥꯝ ꯂꯥꯞꯄ ꯈꯣꯡꯒꯤ ꯃꯃꯥ ꯒꯥꯔꯤꯅ ꯊꯣꯝꯕꯤꯕꯗꯩ ꯁꯣꯛꯄꯅꯦ ꯁꯤ ꯐꯤꯕꯝ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯅ ꯂꯥꯛꯆꯔꯤꯅꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯕꯨꯡꯁꯦ ꯍꯥ ꯅꯨꯡꯁꯤꯒꯗꯕ ꯑꯩꯒꯤ ꯅꯨꯡꯁꯤꯁꯤꯗꯤ ꯂꯣꯏ ꯅꯨꯡꯁꯤꯗꯣꯏꯅꯤ ꯊꯧꯅꯥ ꯌꯥꯝ ꯐꯩꯗ ꯃꯥꯅ ꯍꯦꯟꯅ ꯊꯧꯅꯥ ꯐꯩꯅꯤ ꯃꯥꯅ ꯉꯁꯤ ꯑꯗꯨ ꯇꯧꯕꯩ ꯉꯥꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯊꯦꯡꯅꯩꯁꯦ ꯑꯩꯁꯨ ꯀꯧꯔꯛꯏꯁꯦ ꯃꯥꯅꯅꯤꯁꯦ ꯑꯃꯨꯛ ꯑꯩ ꯈꯜꯂꯤꯅꯦ ꯃꯣꯏ ꯃꯌꯥꯝ ꯅꯣꯏ ꯃꯌꯥꯝ ꯊꯦꯡꯅꯩꯁꯦ ꯃꯣꯏꯅ ꯀꯧꯔꯛꯄ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯩꯅ ꯆꯠꯅꯤꯡꯕ ꯍꯦꯟꯅ ꯄꯣꯛꯑꯒ ꯅꯣꯏꯁꯦ ꯎꯅꯅꯤꯡꯉꯤ ꯅꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯗꯣ ꯈꯪꯅꯤꯡꯕ ꯑꯗꯨꯒ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯅꯤꯡꯕ ꯑꯁ ꯃꯃꯥ ꯑꯩꯁꯨ ꯁꯤꯔꯨꯕꯗꯩ ꯍꯤꯡꯉꯛꯄꯅꯤꯗ ꯁꯤꯔꯨꯕꯗꯩ ꯍꯤꯡꯉꯛꯑꯒꯁꯨ ꯉꯁꯤꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯃꯃꯥ ꯐꯪꯉꯦ ꯑꯗꯨꯅ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯆꯠꯈꯔꯦ ꯑꯃ ꯐꯪꯉꯦꯅ ꯈꯟꯕꯤꯌꯨ ꯑꯁꯥꯝꯗꯒꯤꯀꯣ ꯑꯗꯨꯃꯛꯅꯤ ꯈꯟꯅ ꯂꯥꯛꯆꯩꯅꯦ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏꯁꯦ ꯎꯅꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯕ ꯐꯝꯃꯒ ꯃꯃꯥ ꯑꯩꯅ ꯂꯥꯛꯄ ꯉꯝꯃꯒ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯟꯅꯕ ꯑꯩꯁꯨ ꯌꯥꯝ ꯈꯪꯅꯤꯡꯕ ꯏꯅꯥꯎꯈꯩꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯃꯇꯝꯗꯨꯒ ꯅꯨꯃꯤꯠꯇꯨꯒ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯌꯨꯝꯗ ꯀꯔꯤ ꯍꯥꯏꯕꯗꯣꯀꯣ ꯈꯪꯅꯤꯡꯕꯒꯤ ꯑꯩꯁꯦ ꯌꯥꯝꯅ ꯑꯃꯔꯣꯝꯗꯗꯤ ꯆꯪꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯤ ꯉꯝꯃꯤ ꯃꯈꯩ ꯆꯪꯒꯦꯅ ꯈꯜꯂꯤꯀꯣ ꯅꯪꯒꯤ ꯀꯩꯅꯣꯒꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯗꯨꯗꯤ ꯐꯤꯔꯣꯏꯒꯗꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯆꯍꯤ ꯐꯥꯕꯅꯤꯀꯣ ꯃꯇꯝꯗꯣ ꯑꯗꯨꯅꯦ ꯑꯗꯨ ꯁꯣꯏꯅ ꯍꯟꯕꯗꯒꯤ ꯂꯧꯗ꯭ꯔꯤ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯑꯗꯥ ꯁꯥꯔꯤ ꯐꯨꯔꯥꯗꯤ ꯁꯤ ꯁꯥꯔꯤꯀꯣ ꯁꯤꯡꯒꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅꯕ ꯆꯤꯡ ꯃꯆꯥ ꯑꯃ ꯍꯦꯟꯅ ꯇꯧꯕ ꯑꯗꯨꯏ ꯃꯅꯥꯛꯇ ꯃꯥꯒꯤ ꯀꯩꯅꯣ ꯐꯨꯔꯥ ꯁꯥꯔ ꯊꯝꯃꯦ ꯃꯥꯒꯤ ꯃꯇꯝꯗꯨꯗꯤ ꯂꯧꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯈꯔ ꯈꯦꯠꯅꯩꯌꯦꯅ ꯌꯥꯝ ꯈꯦꯠꯅꯔꯦ ꯈꯦꯠꯅꯒꯗꯧꯕ ꯃꯇꯝꯗ ꯑꯠꯆꯥ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯆꯣꯔꯥꯠꯇ ꯀꯩꯗ ꯐꯣꯇꯣ ꯄꯨꯊꯣꯛꯑꯒ ꯂꯩ ꯀꯩꯀꯥ ꯀꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯐꯣꯇꯣ ꯂꯩꯕ꯭ꯔꯥ ꯐꯣꯇꯣ ꯂꯩ ꯑꯗꯨ ꯊꯥꯒꯤ ꯑꯗꯨꯝ ꯀꯠꯂꯦ ꯐꯣꯇꯣꯗꯣ ꯌꯦꯡ ꯌꯥꯒꯗ꯭ꯔꯥ ꯑꯆꯧꯕꯁꯨ ꯂꯩ ꯕꯦꯅꯔꯗꯁꯨ ꯂꯩ ꯑꯗꯨ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯆꯟꯕꯗ ꯂꯩꯕ꯭ꯔꯕ ꯑꯗꯨꯝ ꯌꯦꯡꯒꯦꯕ ꯁꯤꯗ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯌꯦꯡ ꯌꯥꯒꯗ꯭ꯔꯥ ꯌꯥꯏ ꯑꯩ ꯐꯣꯇꯣ ꯏꯅꯥꯎꯗ ꯌꯦꯡꯖꯒꯦ ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯪꯗꯦ ꯆꯠꯂꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯐꯪꯕꯁꯦ ꯍꯥꯏꯗꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯕ ꯃꯌꯥꯝ ꯏꯆꯟ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯍꯔꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯦ ꯏꯆꯟꯁꯦ ꯑꯊꯧꯕ ꯏꯅꯥꯎꯗꯨꯒꯤ ꯃꯁꯛ ꯌꯦꯡꯖꯒꯦꯅ ꯃꯌꯥꯝꯗꯨ ꯎꯠꯆꯒꯦꯅ ꯁꯤꯗ ꯂꯩꯖꯔꯦ ꯏꯅꯥꯎꯗ ꯕꯕꯥꯒ ꯃꯁꯛ ꯈꯔ ꯃꯥꯟꯅꯩꯅꯦ ꯃꯥꯗꯤ ꯀꯣ ꯕꯕꯥꯒ ꯃꯁꯛ ꯃꯥꯟꯅꯩ ꯑꯠꯆꯥ 2003ꯗ ꯄꯣꯛꯄ ꯑꯁ ꯌꯥꯝ ꯑꯉꯥꯡ ꯉꯥꯛꯇꯅꯤ 4 days ꯁꯤꯗ ꯂꯩꯔꯦ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯗꯣ ꯑꯗꯣ ꯃꯈꯣꯏꯅ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯔꯦ ꯑꯊꯧꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯣꯏꯅ ꯆꯤꯡꯁꯤꯟꯕꯤꯔꯝꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯅꯛꯁꯤꯟꯕꯤꯔꯒ ꯏꯆꯟ ꯈꯣꯏ ꯃꯃꯥ ꯈꯣꯏ ꯐꯪꯖꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯗꯃꯛꯇ ꯃꯌꯥꯝꯅꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯀꯪꯂꯩꯄꯥꯛꯇ ꯍꯦꯟꯗꯣꯛꯇꯅ ꯑꯁꯥꯝ ꯇꯥꯟꯅ ꯂꯥꯛꯃꯛꯏꯁꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯥ ꯃꯥꯅ ꯉꯥꯡꯕ ꯋꯥꯍꯩꯁꯦ ꯑꯉꯥꯡꯁꯤꯅ ꯉꯥꯡꯉꯝꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯉꯥꯡꯉꯦ ꯃꯤꯉꯣꯟꯗ ꯕꯦꯚꯥꯔ ꯂꯩꯇꯕ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯤ ꯕꯦꯚꯥꯔ ꯂꯩꯅ
Yang pawangan ini yang mesti bukan. Sanabadasu Takkanai bahai tadi ni. medal jembur kan daga sanajan medal laura magun yam phaba quality leba ga se isona pami hai sum bajani arang na ta ju isa nu pi ma am si ga jan chai tam do tra mai pai tan ma se na ba asma Leikhidaba dai tum sa wa sang de adu ma ge mo hang si st adu shu aina समायना नोई थेंगना बजे असी दम साइना हम थोला गा इचन उनाउ दबा यादे ना ताजा साइंगा दा अदे मफम दलम तो खंगदबनिना को हादि खंगना साना बम मथौ ताय इतुम तन दे काय चलन दादा खोय मनाकते और मे सोन अते दादा खोय खंगना रे लायंग से पुलिस क्या मुआ कपे याब कपे बजे कपे याद रे को हां कपे याद रे निंग तो कई बेचन की Sanathoi si am masak sanuksi aduga nangi angang si am nuksi madi khal sen thok ran ta karo ni na nang karo de la kan ai ta khang na ge karo mama se phan tham bi ko se mama se phan tham bi ko nang karo de la kan ni la ai na ngak tang phak pa mam ma ne thoi ba handshake am ta ta sila okay handshake yeah Tuh nang kai chalino, ha tuh ba kai chalino, asida mapanda, oh, nang juice thabo, epi thabo, ay may thabo, ayo, mai je aku ahan ba unar bagi ko, tara koi ba, ahan kau na sana na. ahan ba unar zong kahal sum lay na di tum nganga di. Oh, mana hangi da, nangi nangan po kana. Mama ta ka ba kay na. Mang kan numba. Kalai ko natin sumumay ko dumman hydro ko ado hangbudo yam toy na hangi school set pa ko pa kasi ko ni gidi baba na lo bulai dum ba yam hangi baba na pisa thara ro mama ka aina ai ko ima trust na ka bok ko je dum baba na thara ko de thapok shu sat le ko le da dum hai baba mama na pisa baba na pisa thara abra ai ta ba ya da draga yap toy khangda ban nam ade ko di dum khangde ra kan ni na ujiki di tam khangje dum direct ai hai ba ya da Yang musim ni. Yang thot pada ko. Mi yang musim ngang betul ko. mapan na mai mama na basing khar phang na ka le adana mapan chala ga khanna koi tha ga halau ga ta tak to na sana si tak to na aslan ni jaja to thei jan ni yam experiment to mi nang ni yam sen ni ai kana no ai kana ai ngono gam ta ko Ada ini na aja kayak na aja. Silau saya pem ke lau silau antu pem ke lau ngak tak pem siang kui nang khangi nang chuang cheng chon san ning cheng ning nang ai khangi ba ko nang asa bo sa ba yam pa me ba ha nang hai achop pam bra achop yam pa me ko achop yam pa me ko ai gai dinam ta hang na nang kai de lai no khai de lai se gan hang ta na nang kana no gan hang ta nang si achapot cha na ko se nang si achapot cha na ko nang na epi thei do thak na ko ya ko aji ai wai san na si ko ya ko Kamu ya apa sih dia? dia wai san si Tak kum darah na. ha am ta na akhoi ni tin ba ya ko pun ba ya ko tin na si ko ya ba ai kai dilai no hang na ma wa sunga ngang dre ngasi ni aina dum chalu khuding aina hai ta re aina kai su yam na sen thung pai ko khot pa natte ko aduga kai su natte se je aina dum chalu khuding ai gi pocket money khar ta le se ko ichanu pm ta yaudi po min na ko ai yaudi le ki Enao ni pa aduga ai de mai le ki chi se di kwa han ichan di le ki a chalu khuding angang je noi dum yawa mi ko pisik pa am nu si bai ta re wan da ko aduga Enao ni na ko Enao gi di cha si di ai gi cha ko mani ko
yam nuksiba aduna haidi GP da khangde adum achat khudingi anang gi achapot leina baina ngamjabaina 500 ka dum tawjabani hai ta yam nuksina isa nupa haidi inau ni bai isa gumne na ko aduna yam nuksiba ta chalu khudingi lona mak sama ngam pula jela yam nungai ti ba maru loi khre taw bai nau somen kumar gi gra ningchau khong gi boni gi dudi nungai ti ma je ngo phamgrabni Kukina kari mung lahar kina tungino. Tiba pangdrian sakani yang gitu tahu kono bayna itu maga aja mia aja maga di angang ni masuk. Saya kun mari ni masuk angang tu. Kau ngau ada ho. Basing mana? Adu mana ini? Adu kiri mana jan kau Enao tu. Maga so angang yang oi ba mai masa tu. Nupi tu Echan tu angang oi ba. Maga so maru ni fu manga ni fu masuk kan kapi ni. Lei kau kacat tu. Ada mai yang tak sini hal lewa. Atau mai lupa mau sarkari orang pang tapi nungai ti, bayi nai ti, lagi kita lupa mau pang ti. Imatra saya bersih, mana thar dekat bibi ni loh. Ane yang nungai ti, sarkar nai nai ti, ijazah singgil, loh ni ko. Imalai bagi thawai thar, semua ki hiong ni ber, bibi ngang, semua ki kal tang bibi lagi ko. Aduh tu na fix tang tu orang ko jo thar dekat nama pang jaga lagi ko. Tadi bangang kerja kaya di salah kaya isu ni kan mamam ni ba. Aduna khangde ibung mo bone Echan sing khan madam nungai ke aduna kaim ngam draso akhoi toina pullaga awa nungai loi phone da tana mina se tu lei ba Echan sing ya khoi myam tina de wakhan jo nungai tok pata hing bai je hingo mina wa bane sakhi ba mi di tum khre kasi chapani moi di mang da sakhi ba gum bane ba kaisu kham ma ke achat pane chat ta boy di ai ma mom kala nang gi dukan ma pu do sing thoga lun tarom ge Kau nang asal bodoh api tho, amare mama nong ni nong ye loh, si je loh di postai ye. Cepat bra. Original ra. Original ni kok. Masih dia same. Lang dong itu nang pagi. Khangna sigo hojikti koinaro sigo bachau ne do bachau anta hairo dana sa prasa ta rena bachau nang kadai di lai no hango ni yaro ko ai ho jer ke la chen di kum da ate cho kum de wa ma chere mo ngang ne si ni ma mama da pi gra jira pi gra asiri ha pa thai ne Ama ke maro ono akoi nambol lagi hero ga sidhe ithai ke hero ga khangna gare handshake ka tauna gare masi khara sathi ri akoi Athouba singi isa singje oina khari tok tok te pamem to asa ko lebi please likai mapana ri esi ni pura full esi ni mapana baba kai chali no dam oh yai dam yang mujai ne dam le nasi dam le la cheslo nang je muslo na cheslo isan ga dam yang mineral si mam Leikhidaba kayak entah apa tu. Order mana siapa sofa uli sana? Siapa sofa? Ithai dah lak pada memang nuksiraba ima, lagi nuksiraba subscriber mateng nane. Mana ayu pada tina harau kan? Asomana memang mafam calu pada asomana ayu kanggi namba ayu nuksiriba ima teng naba je. Taseng na yang harau ye. Adu gaya amna puning sepilih hebat taranya. Ni sao ni mana ngasih ada yang ame mai loi dia na. Oh ini video yang besar itu. Woi, nanti dah ada yang apa? Mai itu lotion bagi. Woi, hek tahu lagi sih ada yang lain ni sana tu na. Ada yang tengah handshake. Ai video yang di bagi. Ada lagi tangkap kau berdua hek.
game cái game này yên ngay à đây yên ngay à đây yên ngay à đây yên mới đến yên ngay à sao năng mà thằng muốn làm cũng có lo cái này si mai mà cái lắc lấy rồi này sao nó bị mất lấy gì thay để zoom lấy đi quay số máy đâu nên lại phần đấy mà nó số máy nó cân nó số lâu rồi năng nhiều cái lắc cái gì bu Ima số liệt để số nó record đâu lấy tu Ima số liệt đấy nó phải những gì vậy ra nó phải nhau đấy lại lâu rồi à đó anh năng cái ra nó phải những khali qua mày am gì cái thằng này nè tụi nó tháo đi này cần biu ôi à đó anh đang tôi là cái nhà sẽ khăng nghe bạn năng lâu quá đâm rồi lạc cái à đâm lấy đi qua lâu mà giờ này yêu bị cái nó ngoài lấy biu xia đi xia đi mà thằng cao cái coi mà cao juga nấu được cái lắc cái gì đó gái lấy tu ok cho mày lao hai tầm mà được không? Này con ai phải cái này ngoài, phải. Cái thái đó, Echan khơi xịt đó, đã khơi nè, khơi của bị đi. Cái thái đó đã xí sinh chứ? Punam sinh. Haana, cầm bút thôi bị history cái làm này hay sao đó? Hay đi, đã nào giờ rồi xí tụi cái la là sao làm được không? Nó có bộ lôi अच्छा ओ हाँ 좀 그냥 더 까보도 돼 cái gì nó xin hỏi mà nó hại liền bây giờ mày 오 아 보면 사 큰이네 봐도 봐 chứ chưa khơi ta làm có cái gì mang không gì 어. 봐봐. 까포. 아이디 또 이전 담아가 셋도이네. 오늘 방어로 봐. 셀로 기고. 봐. 세. 그러고 thằng nào còn lạc cái có thôi mà ba con nữa thì chắc nó có thầm gì đó mà có dạ cái lò 아 이거 강남에도 이거 강남에도 산에 강남에도 봐 진짜 강남에 봐 아, 좀 짜잘해. 다 줘. 봐. 야. 이제. Jadi ikon nama nona deh kok, ada kon tahu kok kon nanti, kon apa kan itu bisa nanti kok. Bye bye.
Vậy vậy vậy. Kau dah bayar cakap orang. Buat lah. Cây hấp nó nâng nào. Lepas lagi. Thì đây sân như thế nào? Anh cay rồi. Anh chỉ đi đây. Thì thế nào? Thì nó mua nó phải cho con đi Haana mang dính này mà. Tôi phải sân khấu của tôi nhé. Mà cái bút bao hôm nay nhé. Thế nó tụi nha. Em đi đây cái đâu? Đây là. Xong rồi đi xong rồi. Bao hôm nữa gì? Bao. Cá ra cái lông kia đây. Thank you. Salam sana mana? Được không? Sao rồi cái gì không? Hai